Top 10 Amazing Facts About Human. Number 1. Amuba miyoi sing asi angauba mi singa compare tawbada makhoida yamna heart attack lakpagi chances lay. Fact number 2. Kanagumba ama sirabagi matungda mahaki brain adu minute 8 muka hingduna lay. Number 3. Nangna kanagumba amaga yamna wari sanariba makai miyoi aduga nahaka nungsinarapagi chang yamna wangna lay. Number 4. Aikhogi hakchangda Faigangi saru asina khwaidagi yamna kalli. Number 5. Aikhogi chinbanda kaidaunungda humang thokte. Number 6. Aikhogi khutki fingerprint leibagumna aikhogi leigi su masa masagi tonganba tang print amamam leijai. Number 7. Mayam asum tumlingaida manga manglamgani natra. Adubu mangliba mangsing adu lairik pabagidi nomatasu thengnaram khiroi natra. Masi karigino mayam khangbibra. Aikhogi kog asi amuktada mangba amadi lairik paba hariba thabak asi tawba ngamde. Number 8. Yamna ikai galiba miyoi sing adu yangna khangba natraga haibagi chang yamna wangna lay. Number 9. Aikhoina kanagumba amabu nungsibagi maram ani lay madudi miyoi adu masak mataw lamchat sajat phajarabadi natraga ani suba asina miyoi adu yamna success oirabadi. Number 10. Makut haidana chatpa asi aikhoina makut hairaga chatpadagi 12% hena wai. Video sida asoyangam kaya yawbirabasu mayamna ngakpigani haiduna thajai tungdasu asignulaba nungaiba video si yengbinabagidamak channel asibu subscribe tawsinbiramu aduga video asibuna like amadi share tawbiduna aihaki pukningbu thawgatpiyu.